खुरमजरे ISTV की मणिपुरी पाव मियंग ताबिरिबु सिंबु तराम नौक्सरी हौजि फावबगे मरुइबा पावदा जुरल खोंनुंग तेंगबगी थबक अतै डिस्ट्रिक्ट सिंगदु सुपाई खटपिनाबा चीफ मिनिस्टर की पुंगनिंग सिंगसिनारकले अमदी मफौदाम लंबी समजिन रबदी लंबी थिंगबगी खोंजंग संगसिलागनी हाइरे हौजि पाव संदोन पिजरे मणिपुर सही खुदेंगी इसाउ थोली बस तगी ngaktoknaba BJP ni lujingba government asina tampaki mafam kaya da cheliba maroiba turel segi khongnung tengbagi thabak chathabaga loinana turel khongnung da sajinba yum dukan sing sidopagi thabak chathariba si atai district sing da subekat haningbagi apamba maikai kaya dagi thamlakle lokta khongbal ga yamna nakna leiba mamang chahida isauna awaba ahumlak nangkraba moirang kendra gi akoibagi miyamna Handak Chief Minister Natural Khongnung Tengbagi Thabak Paikhaliba se Moirang area gi su nongju tha laktringai da paikhat haningbagi apamba ISTV News ta thamdagle Turen mathak te yum sarba singsi yari khai sadabna phai masina maru oina apan pi ya bai singi senda handak se isi da ahum lak thumme yum kai mayam ma soi adagi khoi sai gi sing chaudi kudak ki oi sing chaune ado hojik Turen khongnung tengbai matam di loisilla bani aduga hojipok tawida basimadi pende mapi mapa oiba singna yaraga di akan mamiyang changbiraga haibadi CM gi site gi kogi local MLA gi site gi akan mamiyang changaga di soidana thabak onthokpada yam maru oi yamna luba thaba madi oi rodrai na khanji adu mukoi morang site gi oina Zeliba Turiela se Masigi Awabasi Mataugramain Toraga Kuka the Gay Habase Kogi Morangi MLA Saitegi Government Chief Minister Saitegi Kitang Ming Chamba Pam Atubamatan the Ming Chamba Pam Mafogdam lambi hairaga khangnaba IFCD gi makada leba lambi ase April manga fabugi manungda sambidrabadi mathangi nimitegi lambi samdriba phawba thingbagi khongjang Mafogdam Road Chingtam Action Committee na sangsilagani hairi lambi akoibada leba Chingtam khul amasung club singe mifam ama oksu ningthemsa khulda pangthoktuna laukiba warep ki matung ina miyam gi nimita chief minister unaduna lambi sambina bataksankre chief minister na nongjutha Loibaga lambi semnagani haina Moirang Purel Sangabagi Thoromda Chief Minister na laktoklam rabasu ngasi phawba lambi sembagi thabak paikhalaktabana lambi thingbagi khongjang sangsinnaba warep laukibani No agitation no work haiba Manipur Sarkar gi mahausa gi hainabi lehendanaba April manga gi mamangda lambi asi chenbiu hairi Tawbal District ki Wangjing Tentha Kendra amasung Hairo Kendra gi manung chana leiba Wangjing Kaichal dagi salungpham taba lambi sambidabadi ngasidagi lambi thingbagi khongjang sangsilagani hairi Salungpham Wangjing Taxi Transport Welfare Association ki Secretary S Abungna lambi ase matam khara gi mamangda mate khara nung sairamnaga ngasi phawba sembidana thamli masna maram oiraga sathok sasin tawada miyamna khudong sa taw mayoknare Mars kunter phawgi manungda lambi si sembinaba mari leinaba singda haijaba laikre adubu mari leinaba amatana miyeng changlaktabadagi lambi thingba yauna akan khongjang sangsilagani hairi Suzuki Company की authorized sub dealer ama Bisnupurda Manipur Pollution Control Board की chairman L Radha Kishore ngasi hangdokre thoromaduda Eastern Suzuki की managing director Haridas Sinam showroom asigi mapu haubam ibom chasu sarukyaki L Radha Kishore na housing Manipur की lambi की phibam asi missing hangalakpa amasung gari की masing su nongmonomo की hangalakpa maramna pakthok chokthok ta bayaraktre Housing Sangba Sagaliba Singh Asigi Matung Dasu Lambi Singh Pakthok Soktorakani Masida Yum Amadi Dukan Family Singna Government Ki Thabak Thoramda Mateng Pangbiu Haiki Jikti gari asi achobu mayam ma chappe yarakta bala bi mixalakpa loinana fuel consumption da gari achobu si thai sa yam tingakpa oda gari masa sina thawni tara mahapaga numit mari mangani chappe yarakpa mamal su khongba mechanism su anova technology oiba sumdo da koina sigumba Aku mafam masida segumba Eastern Suzuki ki brand sama Panggung Suzuki na han base yamna tung koina mafam masigi service tawi dana mafam masigi lamda masigi na hasing marwaina gari masa darkar le ba mo pangpunna makta matam puna makta aku miyam gi shawato biu haidana ai side gi apel tawzari Kadana lepalaitana mayai ka bachinjak thingna ba sangsilak ba khongjang gi saruk ama oina Imphal West District ki manungchanba Pabung Sudhir Mandop Langol Laimanai Maitei Laikai da Imphal West District Committee na Sinduna tongan ba furu ki lusing ba sing saruk yaba miphamama pangchokre
मिफम अदुदा लंतुंग चिंगी चिप अलेंग कदागी प्रेसिडेंट इन चार्ज हिजम प्रियो कुमार रामगाइलोंग लाइमनाई कवी खुलगी चेयरमैन ओरंबा पक्तेलुंग गोलमैशु सरुयाके लांगोल एरिया दा मयाई काबा चिंजाक थिंगनबा कमिटी अमा सेमलगा अथु मतम दा थबक पांगथोकनबा वाफम पुकटनाकी मणिपुर स्टेट लीगल सर्विसेज अथॉरिटी की मियंग मखादा डिस्ट्रिक्ट लीगल सर्विसेज अथॉरिटी बिष्णुपुर सिंधना डिस्ट्रिक्ट असिगी अहुमसुबा लीगल लिटरेसी क्लब बिष्णुपुर हायर सेकेंडरी स्कूल दा हांगदोखरे थोरमदुदा डिस्ट्रिक्ट एंड सेशन जज ngaineikim kipgen बिष्णुपुर हायर सेकेंडरी स्कूल की प्रिंसिपल एस राजेंद्र चीफ जुडिशियल मजिस्ट्रेट बिष्णुपुर मसाना इवाजेलिनसु सरुयाकी ngaineikim kipgena asigumba legal literacy club asi mafam sinba thungna hangduna mahairui singbu ain gi maramda mamutana khanganduna makoina tawgadaba amadi tawroidaba kaya mayak sengna khanganba mathautai haiki that they can be no development without being empowerment, and we can only be empowered when we are aware of our rights and duties, because we want to utilize the young students so that they are energetic and they can impart or spread out the information of law. These rights are in existence, and we can make use of all this for our development and for being empowered. Hauzi paugi marthan naten ba break amtang lozari. Baba, quick zone gidi Tatis College di. Mama cuma phone kuding jam mana yo cuma ngoroi pista salabni na. Ado cuma takta superlink footing offer me amam piri sidi. Tas electric drum nusin bagum na yo tisin bayar. Dudi sana gi mohut yang na sin bayar andre. Changi labor solat padagi producing aktaba hakchak choktarba tumba chaba yaraktaba khong hama numayaktaba singidabak amatta naraba upaidi jolip syrup amasu jolip capsule bu changni sinabiyo Kaidurina kanano kaigino kaidubiyo masipumna Noi lebede gari ahan maga tong mangam drone khura laga tongni khaliba namai du kaidro senbun puthoga lebedi ngamdra senbun puthokna leiba ngamdrasu imphal finance ta chalo ai ju ahan ba lei ngamdra imphal finance tagi loan oine lori imphal finance na longmudi manung da gari loan lobu yabni tong chaba pijari adom na pam makhal gari kudingma lobu be yabni Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Merang Lerak Machil, Bus Parking Imphal. Break ki matung da taram na moksari makatawa pauta. Pokso Act, JJ Act amadi RTE Act ki matangda nomagi oiba legal awareness thoramama Manipur Commission for Protection of Child Rights the sinuna Pasoi Part 1 Community Hall the Pangtokre thoramadu da commission ki chairperson Ningthaujam Sumati Bala Pasoi Gram Panchayat ki pradhan K Priya Manipur State Minority Commission ki member M Ranjit Sarya ke Ningthaujam Sumati Bala na angang singda thoring da bathodok ya thokpadagi ngakthoknanaba amadi thodok thokraba matungda chenaba sing mataw karamna Jerak Fangangadagi haiba khanganaba thoramasi pangtokpani haiki Angang sing asida ayekpa atingba makoida karigumba makhagi nungaitaba thodok kaya ma thokpa haidi tawam thokaba thabak kaya ma thokpadu aikoina madu thokpa gi matik chaba tandi pinabagi nadaga thokkanabagi nadaga madu thokpa yadi haibagi madu kannabagi damakta madu gi jesin thorang paithanabagi damakta Manipur Commission for Protection of Child Rights asi aikoi leijari haibasi khangminasi haibagi damakta nasi asiguba program asi pangthokjabadi
Eternal Light Church International ge Nipan Suba Mapokumon Thoram New Chakon Dalaiba Evangelical Baptist Convention Church ta pangtokre Thorongi saruk ama oina angang singi layakpa festival amasu two hands one for helping one serve the other for helping others saibathim da pangtoki Imphal West Police Commando na Andro Kuno area amasung akoibada tiba humbagi thabak jatabada Bripaki overground worker ni haina fare hariba Andro Kuno lekai dege mutum bhimjau hariba mioy ase Pripak amasung masigi lanmi sangrup Red Army ga hiram amatada mari leinade haina lubasigi publicity officer achobagi cherol amana sangdoragle Sumang Lila gi sakna raba artist loitongbam izit ki mafamda Manipur State Sumang Lila Council na ikai khomnaba utre Yaripok angtha mamang lekai da leiba yumda pangthokiba Thoramadura Council gi nabawarepa Gunachandra Sharma advisor tarpon secretary Sawrakpam Hemantasu saruk yaduna leikidrabagi mafamda leishu katuna ikai khomnaba utki 33 by 11 kV substation Nilakuti circuit breaker pangadaba maramna hayang yupung taretagi pung mapan fawa maimukani hairi Film Forum Manipur gi chana kangon gi wangmada rechecking tawdana film market ta thatolambagi damak silky video amadi som video stockist ani Film Forum Manipur na blacklist tawkre film producer singna stockist ani asida makha taba film amata pitana ba khangale kanagum producer singna film labadi action logani hairi Kunipan Suba Rajputna TV laina gi matangda lecturer program ama Faisanjang Khulda pangchokre Thoramasi Kunja Singbu TV laina dagi ngaktongnana ba section thorang lakhutpagi saruk ama oina pangthokibani amaromda Taramatu Suba Sam Rifles na Swasth Bharat Abhiyan gi manungjanna Govajang Khulda lamtu sangdokpagi campaign ama pangchokre Lamphal Supermarket Coordinating Committee ko walup ama semkre lubasigi chairman oina Sobam Ibetombi convener oina ke Subhas Khalehari Manipur Gymnast Parents Association gi nauna thopuna ba mioi tara humdoi amasung advisory board ki mioi ahum khankhre hawaibam Rameswar Kumanbo president Irengbam Surjitbo general secretary hapkhre Hauji rasilakpada maroiba pau amhane pizari Donal khong yang bagi thabak atai district sing da su paikat bina ba chief minister gi ponging singchinaragle Amadi Mapok Dam Lambi Samjin Rabadi Lambi Tingmagi Khongjang Sangsilagani Hairi Hauzi Pabugi Nadia 7 episode Manipuri Pamatang Talojere Miang Tabiru Singmo Mukana Kurumjari